ꯀꯥꯞꯄꯛꯄꯅ ꯀꯨꯀꯤꯅ ꯀꯥꯞꯄꯒ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯔꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯃꯨꯅꯤꯀꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯃꯣꯏꯒꯤ ꯃꯔꯣꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯊꯅꯥꯄꯣꯛꯄꯤ ꯁꯣꯡꯈꯣꯛ ꯈꯨꯅꯧ ꯁꯅꯥꯁꯥꯕꯤ ꯉꯁꯤ ꯄꯨꯡ 4 ꯇꯥꯔꯛꯄꯗꯒꯤ ꯅꯣꯡꯃꯩꯁꯤ ꯀꯨꯀꯤꯁꯤꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯥꯞꯊꯔꯛꯑꯦ ꯕꯣꯝ ꯌꯥꯎꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯈꯔꯈꯛ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯈꯨꯠꯂꯥꯏ ꯃꯌꯥꯝꯁꯤꯒ ꯃꯤꯒꯤ ꯈꯨꯠꯂꯥꯏꯁꯤ ꯃꯣꯏꯒꯤꯗꯤ ꯑꯇꯔꯈꯪ ꯂꯩꯇꯅ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯂꯣꯏ ꯀꯥꯏꯅ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯀꯩꯗꯧꯒꯗꯣꯏꯅꯣ ꯈꯪꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯐꯝꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯁꯔꯀꯥꯔꯗꯁꯨ ꯃꯔꯤ ꯂꯩꯅꯕ CSO ꯑꯗꯒꯤ ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯍꯥꯏꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯊꯅꯥꯄꯣꯛꯄꯤ ꯁꯅꯥꯁꯥꯕꯤ ꯁꯣꯡꯈꯣꯛ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯇꯠꯈꯪ ꯂꯩꯇꯅ ꯇꯠꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯂꯩꯔꯦ ꯇꯧꯕꯇꯕꯨ ꯁꯤꯗꯩꯗ ꯁꯔꯀꯥꯔꯁꯤꯅꯁꯨ ꯆꯍꯤꯒꯤ ꯍꯦꯟꯖꯜꯂꯕ ꯂꯥꯟꯁꯤ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯛꯆꯅꯕ ꯍꯣꯠꯅꯕꯗ ꯉꯁꯥꯏ ꯂꯧꯕꯨꯛꯇ ꯆꯪꯕꯅ ꯄꯨꯡ ꯃꯣꯠꯇꯨꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯦ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯨ ꯃꯉꯥꯏꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤꯄꯥꯏꯕ ꯍꯧꯔꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯅꯣ ꯈꯪꯗꯦ ꯇꯧꯔꯨꯕꯨ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯕꯨ ꯇꯁꯦꯡꯅ ꯃꯩꯇꯩ ꯅꯠꯇ꯭ꯔꯦꯅ ꯈꯜꯂꯕ꯭ꯔꯥ ꯑꯗ ꯀꯨꯀꯤꯁꯤꯡ ꯆꯤꯡꯊꯛꯇ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯣꯏꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯅꯕ ꯊꯝꯕꯤꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯁꯦ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯈꯨꯡꯒꯪꯗ ꯂꯥꯛꯑꯒ ꯀꯣꯃꯨꯅꯤꯀꯦꯁꯟ ꯇꯧꯕ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯃꯣꯏꯅ ꯏꯔꯥꯡ ꯁꯥꯒꯠꯄ ꯁꯤꯒꯨꯝꯕꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯥꯛꯑꯦ ꯆꯍꯤ ꯍꯦꯟꯖꯜꯂꯛꯑꯦ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯃꯐꯝꯗ ꯍꯧꯖꯤꯛ ꯉꯥꯛꯄꯤꯔꯤꯕ ꯂꯩꯔꯤꯕ ꯖꯥꯠ ꯔꯦꯖꯤꯃꯦꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯆꯪ ꯃꯈꯥꯏ ꯅꯥꯏꯕ ꯀꯥꯞꯄꯛꯄꯅ ꯀꯨꯀꯤꯅ ꯀꯥꯞꯄꯒ ꯃꯩꯇꯩ ꯑꯩꯈꯣꯏ ꯃꯔꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯃꯨꯅꯤꯀꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯃꯣꯏꯒꯤ ꯃꯔꯣꯜꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯟꯅꯗꯤ ꯍꯥꯏꯖꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯁꯔꯀꯥꯔꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯁꯤꯗꯩꯗ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯤ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯒ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯈꯥꯡꯅ ꯂꯩꯈꯤꯗꯣꯏꯅꯣ ꯑꯗꯨꯒ ꯁꯤꯗ ꯃꯊꯛꯇ ꯆꯤꯡꯊꯛꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯑꯣꯟꯂꯤ 100 ꯃꯤꯇꯔ 200 ꯃꯤꯇꯔꯗ ꯂꯩꯔꯕꯅꯤ ꯃꯣꯏ ꯃꯈꯥ ꯀꯨꯝꯊꯔ ꯀꯥꯞꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥꯗꯕꯨ ꯀꯨꯝꯊꯔ ꯀꯥꯞꯄꯤ ꯉꯁꯤꯁꯨ ꯄꯨꯡ 4ꯗꯒꯤ ꯃꯣꯏꯅ ꯇꯧꯔꯛꯄ ꯇꯦꯛꯁꯤ ꯑꯩꯈꯣꯏꯅ ꯉꯝꯅꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯗꯤꯐꯦꯟ ꯇꯧꯖꯩ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯂꯥꯛꯏ ꯑꯗꯒꯤ ꯈꯔ ꯇꯨꯡꯗ